Russiana Ukraine gi shopping center da Landaduna Mioi Tarataru Hatkhibadu E.U na Yaningdaba Phongdok. Russiana Central Ukraine gi leibak Miyam Tinba shopping center amada drone sizinaduna Mioi Tarataru Hatkhiba amasung chamaga kuntra hena aso apan nanghankibabu European Union na akanba mawongda Yaningdaba Phongdok. E.U gi Foreign Policy Chief Kalasna Ukraine gi President Volodymyr Zelensky gi hometown oiriba TV Rida Russiana ngarang drone sizinaduna landakiba adu sem saduna chathakiba tamthiraba thawong amani haina Yaningdaba Phongdok. Kalasna social media poster apps da thadarakpa warol amada TV gi shopping center amada Russiana drone sizinaduna chamjaraba mioi kaya hatkiba adu yamna nungsi haitaba thawong ama oibada natana Moscow na yamna leibak macha tadabagi thawong adu Malem gi miyamda uthokle haiki Moscow na Ukraine gi city kaya da leiriba micham singbu hingna amata thamba pamde haibasi ngarangi landa aduna mayek sengna utle haina su EU gi luchingba asina makhatana Phongdok. Moscow gi tamthiraba landa asibu Ukraine gi President Volodymyr Zelensky na yamna minusi leitaba mioi amagi thawongni haina Phongdok pagaloinana mihat asi masagi khakta kananaba yengba yamna Pangdaba thawongni haina su maral sirakhi tha asigi manungda Russiana Ukraine gi tongan ba mafam kayada bom kapsinduna lanjadaba mioi kaya hatpa amasung yum yauna semgat sagaliba mafam sing mangtak hanbagi thabak chatharakli haiki Russiana satharakhiba tongan ba landa singda Ukraine gi kha thangba sarukta lairiba Mabolet region da su Russiana lanmina chatharakhiba minungsi khangdaba landa da angang ahum hatki haina result adugi interim ministry na Phongdok. TV gi shopping center da sathakiba landa adugi video social media da thadorakhibaga loinana aso akwal amasung khudong thiba nanglaba miyambu Mi kanba team singna mating pangbagi saktam sing thagat narakhi hairi Russiana ahan bada shopping center aduda drone sizinaduna landarakraba matung pungkhai ama lairaga anirak shubo oina building aduda amu hana landarakhi haina President Zelensky na Phongdok.